Illegal immigrants Singna Chatharakpa Thawongsinna Ingna Leijaba Pamba Nagagi Khul Leitana Leiba Ngamdre SDSA Illegal immigrants Singna Chatharakiba Pangdabagi Thawongsinna Ingna Chikna Leijaba Pamba Naga Khul Kaya Pukning Leitana Leiba Ngamdre Lamdam Sida Santi Thamnaba Government of India na Security Personnel Masing Khangdana deploy tawre hairaga Matau Karamna Kuki Militant Singna Maning Tamhalibano Haibasi Achabu Wahang Ama Oirakle Haina Senapati District Student Association SDSA na Thadurokpa Cherol Amana Hairi Cherola Sina Makata na Hairibana Thasi Kungama Thoida Suda Leriba Kuki Militant Singna Senapati District ki Jaimeng Lake Leriba Thonglang Naga Village ta Chatharakiba ka Henba Thawong Sing adu akan mamong na kandem tawi Kuki Militant Sing aduna Thonglang Naga Khulda Mai Thaba akay Toykhan ba lut tawba amasung khunja singda aki akhang pokhan bagi thodok sing chatharamki Thawong asi kay daw nung damiyam na yabang amloy Tenghang kaya rakta siguma thawong sing lep na chatharakiba si Senapati District ki youth sing na tumina yengduna leiroy Kuki Militant sing na chatharakiba ka henba thawong sing asina maram oiraga Ireng Koncha Khul Wafong Ingthan amadi Kelung Erang area sing na chawna Sokle tha sigi angan basarukta su Kuki Militant Singna Association asigi lam oiriba SDSA Park ta hauba upambi amada Kuki haina hakchil lamba thengnaki adum moinama association asina tangdu leita ba ka hendana bagi damak tumina leikhibani makha tabada thoklakpa thodok singdadi naga miyam naga gi lam amadi tunglam chat kannabagi damak lokhorpham thokpa action kudingmak lokholagani maduda thoklakpa fafattagi dekchak pumba Kuki Singna pugadabani haina jackson warol kaya thamlakli Kilen Hazilambagi Watok Ama Amok Lakle, State Asiki Tongan ba mafam kaya da Kuki Kulai Paiba Singna ka henba thaba kaya tawre haibagi wathok kaya leiring cherak asida Kangpupi District ki Imphal ta mai lambida leiba liang mai naga singi maroiba mafam ama oiriba Jaimeng Lake ta Kuki Kulai Paiba Singna laktuna mafam aduda tourism nga mari leinana laingana semga sagaliba aduda thabak yauba sinmi singna leinaba mafam makoina sizinaba potlam kaya amanga ta thogan begi thab mathakta Kukilen haina thazilambagi wathok ama amuk lakle Thaudo asida chenaba Meeoi sing faduna justice fanganaba Thonglang Area Joint Action Committee on Protection of Ancestral Land na pung nifunipan gi matam ama ngarang dagi thakre hiramasigi matangda committee na thadorakpa video amada Kuki Kulai Paibasigi ka henma thawong sing asi tha asigi kungama thoida chatharambani hairiba thaba asi tawrambagi pau adu tabaga ngarang Thonglang akutpa Thonglang atongba amadi chawang kining da leiba liang mai naga singi masing amlaba youth singna Jaimeng Lake da hakthengnana Laktuna yingsinbada sinmi singi khola generator electrical welding machine Firol yauna potlam kaya amasu amanga da thogal lambagi mathakta mafam aduda Kukilen haina chawna thazilambani hairi Kuki Kulai Paiba Singna Jaimeng Lake ta semga sagaliba singa amanga ta thogalamle state asigi tongan ba mafam singda Kuki Kulai Paiba Singna ka henba thaba kaya dawri haibagi wathok kaya leiringe jerakta lengangna Jaimeng Lake ta tongan ba semga sagatpagi thabak chathariba potlam kaya amanga ta thogalambaga loinana mafam aduda Kukilen haina thazilamle hairi Policy na High Kangpupi District ki Imphal ta mai lambida leiba liang mai naga singi maroiba mafam ama oiriba Jaimeng Lake ta Kuki Kulai Paiba Singna mafam aduda laktuna thabak sing asi chatharabkhibani Thaudo sida chenaba Meeoi sing faduna justice fanganaba Thonglan Area Joint Action Committee on Protection of Ancestral Land na pung nifunipan gi matam ngarang dagi thakre hiramasigi matangda di Thonglan Area Joint Action Committee on Protection of Ancestral Land na thadorakpa video amada Kuki Kulai Paiba singi ka henba thawong asi tha sigi kungama thoida chatharambani hairi thaudo asi thokpagi paw asi tabaga ngarang Thonglan akutpa Thonglan atongba amadi chawang kining da leiba liang mai naga singi masing yamlaba miyamna Jaimeng Lake ta hakthengnana chatuna yengsinbada sinmi singi khola generator electrical welding machine amadi firol yauna amanga ta thogalambani hairi Irana Israel ge nuclear site manakta missile kapsiduna landabada Meeoi chamag humpu sokre Hormuz Island manakta Iran F-15 fighter jet ama kapthakre US Israel amasung Iran gi marakta soknari balana si numit kunga humdoini suzilakpaga loinana Irana Israel ge nuclear site manakta leiba Town anida missile kapsiduna landabada Meeoi chamag humpu hena aso apan nangkre haina Israel gi emergency official na phongdorakre ngarang numidang waram Israel gi emergency official na phongdokhiba warol amada Iran gi missile singna Israel gi nuclear site manakta leiba Aratal andakhibada Meeoi marifuga mari asopan nangki amasung atopa town ama oiriba Dimonada missile kapsiduna landakhibada Meeoi humputaraga nipan sokki hairi International Atomic Energy Agency IAEA na Israel gi Dimonadagi kilometer taraga humdoi rom lapna leiba nuclear research facility adu Iran gi missile gi landana amanga ta thoan khibadi leiti haiki Iran gi state television na phongdokhibada Israel na Iran gi Natas nuclear facility da air strike tawrakhibagi paukhum oina ngarang gi landa adu chathakibadi hairi Israel gi emergency service na phongdokhibada Tel Aviv ta chathakiba Iran gi missile attack amada Meeoi
Taresu Soki Hari Israelgi Air Force na Fongdorapa Warol Amada US Israel na Mamang Thagi Kungani Pandagi Hauduna Iran Landa Kibadagi Israel da Iran misal Jamri Rom Kapsen Nuna Landara Kibani Iran Kapsila Kiba misal Sing Chada Marfutaragani Toiding Aktopangam Ki Haina Israeli Air Force na Makata na Fongdoki Israelgi Arad Town da Kapsila Kiba Iran misal Singna mafam adugi building kaya marum chawna amangata thoan kibaga loina na mafam aduda laiba miyoi sing ahobo pokhai bagi makholda mipai na ki hairi town aduda laiba paramedic Naramjait na BBC News ta Fongdurakibada Iran gi tamthiraba landa aduda angang kaya gi makuk amasung thabak sing soki Iran gi tamthiraba misal gi landa asibu Israel gi Prime Minister Benjamin Netanyahu na yamna kudong thiningai oiraba numidang wairam gi thoduk amani haina fongdoki leibak ahum gi marakta lan sokna bahokibadagi hojik fawbada Iran gi attack ta Israel gi miyoi lising mariga chamanga rom aso apanang kre haina Israel gi Health Ministry gi report amana fongdorakre nakal amarom da Iran gi kha thangbada leiba Hormuz Island mayada leiba asigi air defense system singna Israel gi F-15 fighter jet ama kapthakre haina fongdorakli London gi lambida matin sitok luba India macha ani fine thian kre Britain gi konung London da India macha ani na kwa charaba matung da matin sitok luba dagi fine oina miyoi amamam da lupa lak amaga lising humputara gani thoirom thian kre hairi London gi Bread Council na fongdorakpagi matung ina India macha Ashok Kumar Vadre amadi Hitesh Patel kauba miyoi ani asina London gi lambida chana kwa charaba matung da lambida matin sitok lubani thodo se haukiba chahi 2025 ki June taraga mathoi da thokibani adubu court na makoi anibu kaubada laktabadagi fine gi senfam asi hengalakibani lubanan city ama oina London gi Bread Council na haukiba chahi kayagi mamangdagi makoi gi oiba donganba security sing thadokduna London gi city da amon akai gi thabak toriba miyoi sing pha ponduna lakibani haukiba chahi kayagi mamangdagi London city da amon akai langthokpa sing chairak piduna lakibani haina su report asina makatari NRC tawdana census election tawkhrabadi mitop changsilakpagi issue hena lusilakani Maheshwar illegal immigrant ni chingnaba candidates sing da party ge ticket piroi kumja 1951 the best year oiduna mapung fana NRC tawraba matung Manipur gi census pangthok piu maduna tana census tawkiba thoklabadi hana dagi lariba mitop changsilakpagi issue asi loisinbagi mahutta hena lusilakani haina Republican Party of India Athawali gi National Secretary Maheshwar Thongnaujam na fongdokre Hirama siga mari lainana kai sampata laiba party siga office ta ngarang pangthoki ba pawgi mifam amada Maheshwar Thongnaujam na hai Manipur da chahi kaya dagi mitop kaya lepta da changsilakre haibagi khudam changdam kaya ama laikhraba sunga si fawba mitop sing asi chapchana khandok pangamdana lairi kumja 2027 da census pangthokpa loiraga election pangthokani haiba wafam amasu lakli census amasung election pangthokpa sigi mangoinana Manipur da NRC mapung fana chatnaduna mitop sing Khangdok haudaba tarabadi census ta yawkhraba mitop sing aduna bot amuk leblaktuna miyamgi mihut oiraklabadi mitop khandokpagi issue asi loisin mangamloidaba issue ama oikragani masi thoktanaba kumja 2027 da pangthokadoriba census ki mangoina na mari leinaba singna ing kumja 1951 da best year oiraga Manipur da mapung faba NRC chana handuna mitop khandoknaba honabiu haiki Magna makata na hai Manipur da mitop changlakpagi issue asi ngasi ngarangi issue nate ngasi dagi chahi cha kayagi mamangdagi thoktuna laklaba issue amani mitop sing asi khando u haiduna su chahi kayagi mamangdagi Manipur gi tongan ba lup sing amadi miyamna leptana lauduna lakli panba yai ing kumja 1994 da MSU ga matam adugi lengak aniga yana khuyek pinaduna ing kumja 1951 da yumfam oiba NRC tawnaba yanaba aduda 1951 gi census report 1951 gi biles Directory amasung 1948 ki voters electoral roll da yumfam oiraga mitop sing khandokpa hongnaba matam adugi lengakta senthang fawwa kai thakiba leikrabani adubu hairiba wafam asi ngasi chahi kuntra henjilaklaba fawba thabakto onthokpa ngamdana leiri hiram asida mari leinaba singna ehenba mieng changbiduna kumja 2027 da pangthokadaba election mamangda census pangthokani hairiba sigi mamangda 1951 da best year oiba NRC hana pangthokna bhona biu maduna tabatarabadi Manipur da mitop changsilaktuna yellow missing da ngasi pirakliba makhal kaya gi chaitheng asidagi henba achoba chaitheng kaya ama soidina lakhigani haina mangna fongdoki Amarom da paumi sing na hangba wahangi paukum pira duna hai handak pangthokiba assembly election mamangda SIR pangthokani haina chief minister na thamkiba wafam adu thabakta oina onthokhaningi tawbada bu miyamgi apambadi NRC tawbiu haibani aduga SIR tawba asiga gadi thoina mari leina de haina khali miyamgi apamba matung ina luf kayana suleptana changsiliba NRC pangthokna ba khongjang asi sawgutpa oina kumja 2027 da pangthokadoriba general election asida illegal immigrant oiramba yai chingnaba singda RPI Athawali gi oina ticket piroi haina mangna fongdoki
ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯂꯨꯄꯥ 19,900ꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯑꯆꯧꯕ ꯑꯦꯌꯔꯂꯥꯏꯟ ꯀꯝꯄꯦꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯒꯣꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 6ꯇ ꯂꯩꯉꯥꯛꯅ ꯗꯣꯃꯦꯁꯇꯤꯛ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯃꯃꯜ ꯂꯨꯄꯥ 19,900 UDF ꯄꯦꯁꯦꯟꯖꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯤ ꯑꯃꯁꯨꯡ ꯇꯦꯛꯁꯀꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯝꯂꯝꯕ ꯑꯊꯤꯡꯕꯗꯨ ꯍꯌꯦꯡ ꯃꯥꯔꯆ 23ꯗꯒꯤ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯊꯤꯡꯕ ꯑꯁꯤ ꯂꯧꯊꯣꯛꯂꯕꯁꯨ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯄ, ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁꯇ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯅꯆꯤꯡꯕ ꯃꯇꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯄꯒꯤ ꯊꯧꯑꯣꯡꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯈꯤꯒꯅꯤ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯤꯀꯦꯠꯀꯤ ꯃꯃꯜꯁꯤꯡ ꯑꯁꯤ ꯑꯁꯨꯛꯇꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯊꯝꯖꯤꯜꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯃꯃꯜ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯒꯠꯅ ꯌꯣꯜꯂꯤ꯫ ꯆꯩꯔꯛꯁꯤꯗ ꯗꯣꯃꯦꯁꯇꯤꯛ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯃꯃꯜꯗ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯅ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯈꯪꯍꯧꯗꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯗꯧꯔꯤ꯫ ꯂꯣꯏꯁꯤꯟꯅꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯔꯣꯜ ꯁꯤꯖꯤꯟꯅꯅꯕ ꯃꯣꯗꯤꯗ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯄꯤꯜ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯟꯁꯀꯤꯌꯥꯟꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯇꯦꯂꯤꯐꯣꯟ ꯇꯧꯅꯈꯤꯕ ꯑꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯃꯔꯨꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯆꯠꯊꯕ ꯑꯦꯇꯦꯛꯁꯤꯡ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯦꯍꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯏꯅꯔꯖꯤ ꯁꯄ꯭ꯂꯥꯏꯗ ꯆꯥꯎꯅ ꯑꯄꯟꯕ ꯊꯣꯛꯍꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯑꯃꯁꯨꯡ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅ ꯊꯝꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯁꯨ ꯐꯣꯔꯦꯟ ꯏꯟꯇꯔꯐꯤꯌꯔꯦꯟꯁ ꯌꯥꯎꯗꯅ ꯔꯤꯖꯟ ꯑꯗꯨꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯁꯥꯕ ꯔꯤꯖꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯂꯤꯡꯈꯠꯅꯕ ꯍꯧꯗꯣꯛꯂꯛꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯦꯖꯦꯟꯁꯀꯤꯌꯥꯟꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤ ꯂꯦꯞꯍꯟꯅꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯔꯣꯜ ꯁꯤꯖꯤꯟꯅꯅꯕ ꯍꯧꯖꯤꯛ ꯕ꯭ꯔꯤꯛꯁꯀꯤ ꯆꯦꯌꯔ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯗꯁꯨ ꯑꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯏꯔꯥꯟꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜꯁꯤꯡꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯁꯧꯒꯠꯂꯤꯕ ꯑꯗꯨ PM ꯃꯣꯗꯤꯗ ꯊꯥꯒꯠꯈꯤ꯫ ꯇꯦꯍꯔꯥꯟꯒꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯅꯥꯀꯟꯗ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯗꯥꯏꯂꯣꯒꯁꯤꯡ ꯆꯠꯊꯅꯕ ꯏꯔꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯅ ꯍꯥꯏꯈꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯇꯦꯍꯔꯥꯟꯅ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯦꯡꯅ ꯃꯤꯑꯣꯏꯕꯅ ꯆꯠꯅꯍꯩꯗꯕ ꯑꯃꯁꯨꯡ ꯍꯧꯅ ꯀꯥꯡꯂꯣꯟ ꯅꯠꯇꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯈꯤ꯫ US ꯃꯤꯂꯤꯇꯔꯤ ꯏꯟꯁꯇꯣꯂꯦꯁꯟꯁꯤꯡ ꯊꯝꯍꯟꯕ ꯊꯤꯡꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯕꯦꯖꯁꯤꯡꯗꯒꯤ USꯅ ꯃꯤꯅꯥꯐꯇ ꯂꯩꯕ ꯁ꯭ꯀꯨꯜꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯁ꯭ꯀꯨꯜ ꯑꯉꯥꯡ 169 ꯍꯥꯠꯈꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯦꯖꯦꯟꯁꯀꯤꯌꯥꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯀꯣꯔꯤꯌꯥꯗ ꯀꯥꯔ ꯄ꯭ꯂꯥꯟꯠ ꯃꯩ ꯆꯥꯛꯄꯗ 10 ꯁꯤꯈ꯭ꯔꯦ, 69ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯂꯩꯕ ꯃꯃꯤꯡ ꯂꯩꯔꯕ ꯀꯥꯔ ꯄ꯭ꯂꯥꯟꯠ ꯑꯃꯗ ꯃꯩ ꯆꯥꯛꯄꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 10 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 69 ꯂꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯤ ꯖꯦ-ꯃ꯭ꯌꯨꯡꯒꯤ ꯑꯣꯐꯤꯁꯇꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ 4 ꯔꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ꯫ ꯃꯩ ꯆꯥꯛꯂꯛꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯔ ꯄ꯭ꯂꯥꯟꯠ ꯑꯗꯨꯗ ꯁꯤꯟꯃꯤ 160 ꯔꯣꯝ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤ꯫ ꯃꯩ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯆꯥꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯍꯧꯖꯤꯛꯁꯨ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃꯗꯤ ꯐꯥꯏꯌꯔ ꯐꯥꯏꯇꯔꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯊꯤꯔꯤ ꯍꯥꯏꯔꯤ꯫ ꯀꯥꯇꯤꯅ ꯗꯣꯛꯇꯔ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯄꯨꯟꯁꯤꯒꯤ ꯖꯦꯜꯒꯤ ꯆꯩꯔꯥꯛ ꯐꯪꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯕꯟꯗꯅꯥ ꯗꯥꯁ ꯀꯧꯕꯤ ꯑꯃ ꯍꯥꯠꯄꯒꯤ ꯀꯟꯚꯤꯛꯁꯟ ꯐꯪꯂꯕ ꯑꯣꯖꯥ ꯑꯃ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯒꯤ ꯖꯦꯜꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯄꯤꯜ ꯑꯃ ꯊꯥꯒꯠꯈꯤꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯦ 2023ꯗ ꯇꯥꯂꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯣꯛꯇꯔ ꯗꯥꯁꯄꯨ ꯖꯤ. ꯁꯟꯗꯤꯞꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤ꯫ ꯀꯣꯂꯝ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟড ꯁꯦꯁꯟ ꯀꯣꯔꯠꯇ ꯃꯇꯝ ꯑꯗꯨꯒꯤ IPCꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯥꯜꯁꯤꯡꯒꯤꯗꯃꯛ ꯁꯟꯗꯤꯞꯄꯨ ꯄꯨꯟꯅ ꯆꯍꯤ 30ꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯂꯩꯔꯕ ꯇꯨꯡ ꯗꯥꯁ ꯍꯥꯠꯄꯒꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯄꯨꯟꯁꯤꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯍꯧꯒꯗꯕꯅꯤ ꯍꯥꯏꯅ SPP ꯄ꯭ꯔꯇꯥꯞ ꯖꯤ. ꯄꯟꯗꯤꯛꯀꯜꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯀꯣꯔꯠꯅ ꯃꯥꯔꯆ 18ꯗ ꯁꯟꯗꯤꯞꯄꯨ ꯃꯔꯗꯔ, ꯗꯤꯁꯇ꯭ꯔꯛꯁꯟ ꯑꯣꯐ ꯏꯚꯤꯗꯦꯟꯁ ꯑꯃꯁꯨꯡ ꯋ꯭ꯔꯣꯡꯐꯨꯜ ꯔꯦꯁꯇ꯭ꯔꯦꯠ ꯌꯥꯎꯅ IPCꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯥꯜꯁꯤꯡꯒꯤꯗꯃꯛ ꯀꯟꯚꯤꯛꯁꯟ ꯄꯤꯈꯤ꯫ ꯀꯦꯔꯂꯥ ꯍꯦꯜꯊꯀꯦꯌꯔ ꯁꯔꯚꯤꯁ ꯄꯔꯁꯟ ꯑꯦꯟꯗ ꯍꯦꯜꯊꯀꯦꯌꯔ ꯁꯔꯚꯤꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ (ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯚꯥꯏꯑꯣꯂꯦꯟꯁ ꯑꯦꯟꯗ ꯗꯦꯃꯦꯖ ꯇꯨ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯛ 2012ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯈꯥꯗꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯐꯪꯈꯤ꯫ ꯃꯦ 10, 2023 ꯑꯉꯟꯕꯗ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤꯗꯃꯛ ꯁꯟꯗꯤꯞꯄꯨ ꯄꯨꯂꯤꯁꯅ ꯇꯥꯂꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯄꯒꯤ ꯂꯥꯌꯦꯡꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯁꯔꯖꯤꯀꯦꯜꯒꯤ ꯀꯥꯇꯤ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯧꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤꯗꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯗꯣꯛꯇꯔ ꯗꯥꯁꯇ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯟꯈꯤ ꯑꯃꯁꯨꯡ ꯀꯣꯟꯅ ꯊꯤꯔꯨꯚꯅꯟꯊꯄꯨꯔꯝꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯈꯤ꯫ ꯗꯣꯛꯇꯔ ꯗꯥꯁ
Kottayam district ki mafam amadagini amasung mahakna mama mapasingi amata ngairaba machani mahak Ajijiya Medical College Hospital da house surgeon amani amasung mahak ki training ki saruk oina private hospital aduda thabak tawkhibani araga pukhiba village chief ki loina rescue tawre thasi daraga mapan gi numidangda Kuki Militant jingnaba kulai paiba singna changpi garong PS na konba Ravalon village ki chief Sungpi Ngamrumgi loina bi tin ko chin hawki fu pharaga pukhi badu Chandel amasung Churachandpur police na thasi gi kungi numidangda Churachandpur gi El Golkot Puldagi rescue tawre haidi Aviation da UK na nuclear submarine deploy tawsilakre US Israel amadi Iran ga soknariba lan asigi marakta UK na Aviation da nuclear submarine deploy tawsilakhiba sina lan asida UK su yawsilakadawribra haibigi achoba jingnaba leire Daily Mail ki report asigi matung ina UK na Aviation da deploy tawrakraba nuclear submarine adugi maming HMS Anson Kawi submarine asi matik may leraba Tom Hawk cruise missile no jingba kulai kaya yauri songnari balana sida Middle East da deploy tawriba US ki lan gi jahaz singna sontharakpa matamda UK gi nuclear submarine asina mateng panglakpa yai haina expert singna phongdorakli US Israel amadi Iran ga soknari balan asi hojik oiriba phibam yengduragadi ngasi hayengi manungda loishin gadaba mandri Iran asu mahaka maruf oiriba laibak singa punduna US amadi Israel yauna Middle East ki laibak singda leiriba US military base singda lepa leitana ngasi su landaba ngamdi hairi